Imphal May 9 yamna nungaitaba thodok ama oina Thoubal district ki Charangpat maning lekai da machin manau nupi ani Sijanaba Thourang Touramle presna phangba pau gi matung ina thodok asi ngasi nimit yongba matung minute 40 rom adwai da thokibani nupi macha sing asi chawrakna sahi 19 dagi 12 gi manung da leibani makhoi ahumna Sijanaba honaramba adugi warol amasu iduna thamlamki nupi macha sing asigi apokpada ing 2009 gi September 18 nupi chenbagi case amaga mari leinana nupi adugi mapana macha nupi gi ijat manghalle haiduna police ta complaint tawrki complaint adugi matung inna case ama lokhalaba matung IO na tigatuna chief judicial magistrate Imphal West ta mahaki mathakta charge sheet thangalakki court na charge frame tawduna 2012 ki June 6 tagi trial chathaba horakhibani case asi CJM na 2017 gi July 13 da session court ta sinaraklaga makha tana trial chathaki sahi asi ki January 3 dagi argument hearing chatharaga final hearing hokiba March 7 da pangthoklaga court na judgment reserve tawduna thamlaga tha asi gi 9 da nupi gi ijat manghanaba amadi namthak tawbagi mara leire haina lauthokibani nupi macha sing asigi mane Ranjana Devi na phongdoroppada court na rai takraba matung nupi macha ahum asi chaba thakpa khangdana yamna ningba kaina leirakhi ngasi makhoi ahumgi manungda ani yunggi mathak thangba ka gi phairel amada pareng sana thauri yanaba thengnarakibani nupi amachu ka aduda kakhatluba matamda oiramliba fibam aduna maram oiraga lau khongbadagi manak nakpada leramba miyosing changsilaktuna makhoi ani du kankibani makhoi ani gi manungda amagi fibam luna leiri hojek Jennings Hospital da laikanari